Lakshman Prasad Acharya Manipur ki 18 suba governor oina wasak laukhre miyam ga punna chatminaduna Manipur bu mahusagumna maratappa nungsi chana leibalamdam ama oina bahotna gani haina phongdokre. Taranithoi suba Manipur Legislative Assembly ki 6 suba mifam ngasidagi haukhre CM Biren na English ngani kunmari kunmanga gi budget estimate puthokre ngasidagi hauriba mifam da su MLA tara yaubagi mami tadri. Budget ki demand puba numit humni da subsidency relief camp talaiba sing mayum da halhanaba kuki MLA tara assembly da yahonnaba member khudingmak na khanaba chumgani haina CLP leader ibobina phongdokre. Amasung irang asi loisinaba CM masama Guwahati da chatuna kuki furup ki MLA amadi CSO singa wari sanaruba leire irang asi loisinaba laingak asina hotna duna lakli haina CM Birena house thamkre.